Kuki Furup ki tongan organization singi mihut mapanna Ministry of Home Affairs ki kangbu amaga unatuna Free Movement Regime Arambai Tengolga Middle Legislature singa unakiba amadi Chorchanpur amasung Farjol da may laktabagi matang da wakat kre New Delhi da MHA gi North East ki Advisor AK Misra amadi Intelligence Bureau gi official singa Kuki mihut singa duga ngarang pung ahumlom warisana ba adu da Kuki mihut singa duna Pukhalaki wafam sing higher authority da kangan gani haina India lenga ke official sing aduna kangan ki hairi una ba adu da sarukya ki ba Kuki mihut amana warisana ba adu da separate administration pina ba ki matang da kana taksin ki masigi demand asi India lengak da makhata na taksin ki gani hairi nakalamarom da Kuki gi mihut sing aduna Union Home Minister Amit Shah ga unana bagi damak appointment ni krabaso hojik faw bagi oinadi una bagi ayaba piraktri panbayaba di Chief Minister en birena tha asigi haukiba tang ahum da sahaga unaduna lamdam asida tangdulay taba puraknaba amadi state asigi security gi matangda kupna warisanaba laikrabane.